Lakhipuronline puthokchaba June gi tang mari thangja numit ki Khomjinba Pao tabirasi. Ahanbada maroiba pau. Sebana lauba SSLC parikha gi result lakliba June gi tang tareta haidoklagani. Justice Demand Committee for Madutila Rape Victim gi baigedagi case asida angamba thakta mai onsin biraknaba appeal tawrakli. Haryana na jumbu oiduna pangthokpa Khelo India Youth Games ngasidagi hokre amasung laingak na jiri lambi karigi sembi dabano haina The Protection and Preservation Committee Manipur na hanglakli. Haujik mapung oiba pau tabirasi. Sebana lauba SSLC parikha gi result lakliba June gi tang tareta haidoklagani. Wafam asi Mukhyamantri Dr. Himanta Biswa Sarmana Twitter gi kuthangda phongdorakhibani. Hairiba numit asida mairoi singna Seba gi official website sebaonline.org amadi atai website khara gi kuthangda makhoi gi result yengba jaragani. Panbajai chahi asigi March tang 15 dagi 38 phauba Sebana laukiba metric ki parikha da handak mahiroi lakh mari romna saruk yakhi. Modutila rape victim gi damak witness singi statement sing loinana cross examination gi thabak thoram sing ngarang June gi tang ahumda advocate Somen Chaudhuri amadi advocate Khangembam Banipodogi lamjing makhada ayuki pung 10 dagi nungthil gi pung 1 phauba mapung phana pangthokre. Hairiba thoram asida nongin NGO gi maige dagi executive Birmohon Ningthaujam victim gi mama witness oina mabung aduga witness ani amasu saruk yakhi. Tongan ba CSO mayamna semkiba Justice Demand Committee for Madutila Rape Victim Samna JMRB haina khangnaraba Joint Action Committee asigi member singna case asigi matangda henamai onsin biraknaba loinana meitei cha singna maigei dagi angam thakta tengbang binaba group asigi coordinator oiriba Mutum Gunadhona media gi kuthangda appeal tawrakli. Haryana na jumbu oiduna pangthokadaba Khelo India Youth Games ngasidagi Haryana gi Panchkula da hauragani. Haryana gi Panchkula da nauna saba multipurpose hall da pangthokadaba games asida athletics, football, badminton, table tennis, kabaddi, handball, volleyball, wrestling, boxing amadi thangta yauna lebak asigi tongan ba masana kunmanga da changdamnagani. Panbajai Assam Thangta gi President W Binoy Kumar na team manager aduga NG Osini Kumar na team coach oiduna chatliba Assam Thangta gi sanaroi singsu ngasidagi Haryana gi Panchkula da pangthokadaba Khelo India Youth Games asida saruk yari. Nahamarup Kasargi Thausil Kanglup ki miphamama June gi tang ahum irai numita Lup ki President Oinam Birmani na mifhama po oiduna North East Academy Lakhipur da pangthokre. Mifhamda lubasina June gi tang tareta Lakhipur khunau da pangthokadaba mitei lona Barak Tampak amadi Assam da primary thakta mahi tamba hokhibabu imalon ningsing thorom haina pangthokpagi matang da khanaki. Mifhamna akhanaba mioi amada ahanba oina pigani haina toramba Oinam Norendro Lilabati ningsing mana handaki asida tangairaga mathangi chahidagi pinaba lepnaki. Mifhamna June gi tang tareta Lakhipur khunau da pangthokadaba imalon ningsing thorom asida miyamna saruk yaranaba Lup ki Thoburen L Dinamani napil tawrakli. Laingak na jiri lambi asi karigi sembi dabano haina The Protection and Preservation Committee Manipur na hanglagli. Miyoiba khunai ama chawkhatpada lambel ahum khak tangai fadana khangminaba changi. Lambi sing adudi kangphal lambi, ising lambi amadi nongthakki lambi sing asini haina Protection and Preservation Committee Manipur PPCM na thadorakpa cherol amata phongdorakli. Cherol asina makha taraduna hai iramdam kanglaipa kasidadi ahanbagi kangphal gi lambi asinatana ani suba amadi ahum suba lambeldi upai laithe haibadi sizinade. Kanglaipak asigi sizinariba kangphal gi lambi asidasu aronba agenda thambagi mawongda India amadi Manipur lengak nam irai biri
ꯇꯦꯛꯁ ꯀꯌꯥ ꯑꯃ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤꯗ ꯂꯧꯔꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯇꯥꯟꯅꯔꯤ꯫ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝꯅ ꯐꯠꯇ꯭ꯔꯕ ꯀꯥꯟꯗ ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯐꯥꯎꯅꯕ ꯌꯥꯗ꯭ꯔꯕ ꯃꯇꯝꯗ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄꯒꯤ ꯂꯝꯕꯦꯜ ꯑꯁꯤ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤꯗ ꯑꯣꯏꯔꯤ꯫ ꯍꯟꯗꯛ ꯅꯣꯡ ꯂꯦꯞꯇꯅ ꯇꯥꯕꯗꯒꯤ ꯑꯣꯜ ꯀꯥꯁꯥ ꯔꯣꯗ ꯊꯣꯡ ꯌꯥꯗꯕꯅ ꯇꯣꯡꯖꯩ ꯃꯔꯤꯜꯒꯤ ꯔꯦꯡꯄꯥꯡ ꯇꯥꯔꯒ ꯂꯩꯉꯥꯡꯄꯣꯛꯄꯤ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯃꯌꯥꯏꯗ ꯀꯣꯝꯖꯥꯎ ꯂꯩꯍꯧꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯁꯦꯕꯥꯅ ꯂꯧꯕ SSLC ꯄꯔꯤꯈꯥꯒꯤ ꯔꯤꯖꯜ ꯂꯥꯛꯂꯤꯕ ꯖꯨꯟꯒꯤ ꯇꯥꯡ 8ꯇ ꯍꯥꯏꯗꯣꯛꯂꯒꯅꯤ꯫ ꯖꯁꯇꯤꯁ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯐꯣꯔ ꯃꯗꯨꯇꯤꯂꯥ ꯔꯦꯞ ꯚꯤꯛꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯁ ꯑꯁꯤꯗ ꯑꯉꯝꯕ ꯊꯥꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯔꯛꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯍꯔꯤꯌꯥꯅꯥꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯄ ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯌꯨꯠ ꯒꯦꯝꯁ ꯉꯁꯤꯗꯒꯤ ꯍꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯂꯩꯉꯥꯛꯅ ꯖꯤꯔꯤ ꯂꯝꯕꯤ ꯀꯔꯤꯒꯤ ꯁꯦꯝꯕꯤꯗꯕꯅꯣ ꯍꯥꯏꯅ ꯗꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯟड ꯄ꯭ꯔꯦꯖꯔꯕꯦꯁꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯍꯪꯂꯛꯂꯤ꯫ ꯂꯈꯤꯄꯨꯔ ꯑꯣꯟꯂꯥꯏꯟ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯈꯣꯝꯖꯤꯟꯕ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫